aduga honorable MLA Saikul aduga kukin pi Saikul gi area gi aduga ning thoksing kul gi ning tho yang khai gi signature ni daida habiraisi ngasi ai ning am nungai badi ai ngasai sho haijagre media gi mon pangsing Manipur gi praja punamakta ihan hanba oina andaki moment sida Bharat BJP led BJP government 2O sidaida gi ahanba war against drug ki movement cookie gi isil naw singna yam boldly openly thola aga khungi chip sing thola kan da MLA manam sing kan da pase sina hanbani aduga aingon da hujik pau mayam am sulaya cookie isil naw singi even kugi Saikul gi adagi Tenglopal gi Chandel gi laiba mayam sing moi loina haiba kugi government gi war against drugs state ko support only haibagi adagi ngarang maksu kugi Saikot ki honorable MLA sul la am organize or gatong ni hanan sumane an positive boy report am de ko lai adong si ai ni am ngai badi ning thau sing si dai da yauriba the present village chief deliberated at length about poppy cultivation and resolved to put immediate hold kodak tagi poppy cultivation si lepani na resolution lobi base sigi dam kai na koi me amoi gi sa gi ha seri asi ishor gi mingda na khoina sumaina koi kodak tagi poppy plant Saikul area da thaba lepagani na haibase asuna koi punamo ishorna blessing to boisno maramdi tumgi mirol gin ngasi aina aigi hinna bagi poppy tharaga de yole but adugi yole go poppy duna isakra dimangi misakra dimangi adu kakiwani aduna ai budi paisa phange adu mi mangi adu mi mangbu du aigi isa su factor ko aduna adu kakine aduna noina ngasi sorgi mingda sigi sengna to bira pase ai si mohara bolite aikogi tampaka leiriba drug yoliba lekai drug yolaga drug karba toriba lekai gi sin noksing ai khun palaroge lekai gi sin noksing na hobiro ai gi lekai da drug yon meroi ai gi lekai da drug karba to yaroi haibagi momentum ai koi sagat minerasi madude da government sab saba madugi support akoi pizarage ana lekai gi youth sing aduga club organization mera prohibition karokanda awareness pb ba aduga ai gi lekai da drug yon ba male ragadi madu police ta khudak ta pau pir kanda akoina phajana haibda to yarga ne yare yadraga na madu police ta pau pir kanda legal action launa na ba mayam gi support or kanda totally illegal drugs and poppy si state si dagi totally eradicate to si haidana ai sindanga haijage